अहानबदा मरु ओइबा पाव मोइरांगदा फमुंग कुन लेगदबा अंगांगी ओइबा हॉस्पिटल अमा अथुबा मतमदा सारगनी हाइना हेल्थ मिनिस्टर डॉक्टर सापम रंजनना थाजबा पीख्रे लेंगाकना थोखिबा ऑर्डर चना हनबा ngamdaba हाइबसी लेंगाक असिगी पांगदबा मतौनी हाइना MSF ना अकनमा मवंगदा यानिदबा फोंदोरकली अमदी थौबाल डिस्ट्रिक्ट चैम्बर ऑफ कॉमर्स एंड इंडस्ट्रीज TDCCI ना पुथोकपा कुमजालिसिंग अनि कुनहुमदोई की कैलेंडर थौबाल की डिप्यूटी कमिश्नर अहंथेम सुभाषना फोंख्रे खुरुमजरी पुंजा सिफाओबगे मरु एबा पाव मियंग ताबिबा म्यापुना मपु विद्यालक्ष्मी तराम उक्चरी होजि पाव संदोक पिजरी मोइरांगदा फमुंग कुन लेगदबा कोविड की हॉस्पिटल अमा सारगनी हाइबा हॉस्पिटल असी कोविड लेत्रबा मतमदा अंगांगी ओइबा हॉस्पिटल अमा ओइना थमगदौरिबा नि हाइना हेल्थ मिनिस्टर डॉक्टर सापम रंजनना थाजबा पीख्रे हारिबा हॉस्पिटल असी साबगी मतंगदा हेल्थ डायरेक्टर गा तानादुना सेंटर अमदी स्टेट लेंगा की माइकैदगी करी तौबा याबगे हाइबदुसु यंगसिलगनी हाइनसु फोंदोखी वाफम असी ngasi बिष्णुपुर डिस्ट्रिक्ट की मनुंग चनबा नंबर CIC बिष्णुपुर डिस्ट्रिक्ट हॉस्पिटल निंगथौखोंग प्राइमरी हेल्थ सेंटर क्वाक्ता प्राइमरी हेल्थ सेंटर अमदी CIC मोरांगी फिवम सिंह हकथेंगना यंगसिलुदुना हेल्थ मिनिस्टर ना फोंदोखिबनी यंगसिंग खोकचत अदुदा मोरांग AC की MLA टी शांति हेल्थ डायरेक्टर शशि कुमार मंगांग अतै ऑफिशियल अमदी डॉक्टर सिंह सरुक याखी तोंगान तोंगान बा अना लायंग संगसिंग यंगसिलबा मतुंगदा मिनिस्टर S रंजनना मणिपुर की ओइना लैरिबा हेल्थ सेक्टर असी फगत हनबदा डॉक्टर नर्स लेफ्ट टेक्नीशियन दगी हौरगा रिपोर्ट मतम चाना थगतपा मथक थोंगबा ऑफिशियल सिंगनसु पाइखतफम थोकपा थबकसिंग मतम चाना पाइखतपा मथौ ताई महाकना सेंटर खरदा मियामदा फंगहनगदबा हिदाक लांगथक मतम चाना यंथोकलमदबा थेंगनखी मदुदा मिनिस्टर की माइकैदगी पेंदबा फोंदोकलदुना मतुंगदा हिदाक लांगथकसिंग मतम चाना यंथोकनबा मरी लेनबसिंगदा खंगनखी हौजिक मालेमगी ओइना कोविड लाइचटना नाबा मिओइ मसिंग असी हेंगलकली अदुबु मणिपुर की ओइनदी लाइचट असिना मरम ओइदुना नाबा मिओइ अमत लेत्रे अदुम ओइनमक एखोइ खुदिमकना चेक्सिनबगी तंगाई फदबा लेइ हाइनसो फोंदोखी लोइनना CIC मोरांगदा ममांगदा ऑपरेशन थिएटर लेरमलगा मथौ तौखिदबगी मतंगदा पल्लदुना लाकदौरिबा चही लिसिंग अनि कुनहुमदोई की फेब्रुवारी थादगी हौदुना CIC असिगी अनोबा बिल्डिंग अमसु सानबा थौरांग लेरे लोइनना एक्स-रे मशीन असी PPP मॉडल दा मफम 5/6 दा थमनबा थौरांगसु लेरे हाइखी मोइरांग सीटसिगी राजिदा अंगांगी 20 बेडेड की अमसु अखोइनदि कोविड हाई कोविड तो लेते kan अंगांगी सिनदोइनि अदुगी दमत 20 बेडेड अंगांगी दमत तनो अदुजो अदुम अखोइ मासुमन दोइ तादुम साबा होजन अदुमाइना सिमजो होगनि चोइस बेडेड खरा थाइना ऑपरेशन थिएटर लेरमगा फिजिकल फंक्शनल ओइजन लई हाइबसे सुगुम इश्यूज दा कोइ डायरेक्टर गा अखोइ मयाबा ताना मिनरगा अखोइ सेंटर दगिना के तो याबा स्टेट दगिना के तो याबा अथु मतम दा कोइ सिजन जिनजगे दुगा अखोइ कंस्ट्रक्शन की अखोइ बिल्डिंग के में आप अथु मतम दा प्रॉब्ली हंद की था थेंगबदा फेब्रुवारी थानुम जिदा अचौब बिल्डिंग अमा कंस्ट्रक्शन अमा हौननबगी अखोइ अदुम सेम सादुम लेरबे सिंगल यूज प्लास्टिक सिजिनबा थिंख्रबा बाजार मनुंगी दुकान सिंगदा प्लास्टिक न पिकथन सिजिनरंबा सिजिनबा लोइरबा प्लास्टिक सिंग अदुना पैसिंदुना थमलंबा थेंगनरे लेंगाकना थोखिबा ऑर्डर चना हनबा ngamdaba हाइबसी लेबाक असिगी पांगदबा मतौनी हाइना MSF ना अकनबा मवंगदा यानिंगदबा फोंदोरकली वाफम असी ngasi MSF की जनरल सेक्रेटरी अमदी एनवायरनमेंट सेक्रेटरी यावना महिरै लुफ असिगी मसिंग यामदबा वॉलंटियर सिंगना चथकिबा ड्राइव अमगा मरी लेनना MSF की जनरल सेक्रेटरी रोजित टेक्सम ना फोंदोखिबनी महाकना मखा तारदुना फॉरेस्ट एनवायरनमेंट अमदी क्लाइमेट चेंज डिपार्टमेंट ना मणिपुर प्लास्टिक पॉलिसी लिसिंग अनि कुन्नी थोइगी मखादा कंट्रोल बोर्ड अमदी MSF का खुसमनदुना ड्राइव कया चथकिबा लेख्रे अदुबु होलसेल अमदी रिटेल दुकान सिंगदा अथिंगबा थमख्रबा 34 माइक्रोन की मखादा लेबा प्लास्टिक कया सिजिनबा थेंगनरखी मसीदसु नतना नगामपाल सना कैथेल अमदी ख्वाइरंबन कैथेल मयोल मक्तदा प्लास्टिक सिंग पैसिंदुना थमली अमोट अकाई सिंग असिना मिओइबा खक नतना थवाई पानबा खुदिमक
sokhalakadabasu uribani asumna athingba thamlaba potsing phongna yolhanba haibasi department gi asonbani athuba matamda mari leinaba department na thabak lokhatpiyu haina su phongdorakli concern department asina athingba thamgraba pot amabu hauji phawba thingba ngamdana narol da yolhanba sa masi government gi oina amadi laiba mari lainaba concern authority singna masi yamna thoksadabagi mawongla natragana masi atuba matamda mijeng changbiu haiba asima thamjari loinana kogi nagama farm da lairiba amadi sana kaithel da lairiba bazar mong da lairiba plastic bottle sing city manung oiba mayol maktas da westland ama onthok tuna ngasi laiba mafam jingsin sida laiba potsing se masidagi masina maram oira kanda akoigi akoiba environment da amadi akoigi thawai panba jiba miyoiba khaktana tana lairiba thawai panba jiba khudimak tazu yamna ka hemda effect oira pal yabagi posok mayam laibana msn na masi yamna hakchinna lobo loinana masi mari lainaba authority singna atuba matamda akoigi matam gi oina central leaders sing amadi festival gumba pangthokpa maya yoksala ba moi lakani aiba khatang da bazar nalan bi sengtokpa phataba khomtokpagi posa masi khangataba masina akaiba pirakadi miyoiba akoidani miyoiba khunai aiba koi manipur people dani aiba sa masi leiba mari leina ba concern authority amadi lengakna khanbiraba matungda masi atuba matamda matam renga ngaki mayamangda media da toba khakna thamoi shengna asiguma pose mijeng changbiu haiba wafam ase MSF ki maikadegi thamjare campaign amaromda Manipuri Students Federation MSF na aikhoi mayai kaba drug thadoklasi haina drug ki mayokta chacharakba campaign gi saruk ama oina ngasi Imphal manungi tongan ba mafam singda poster stickers campaign pangthokri mayai kaba chinjaktagi ngakthoknaba amadi hena fawak khunai ama oiraknabagi pandamda poster stickers campaign asi leptana pangthoktuna lakli ngarangsu MSF mayai loisang amadi Thawbal district committee gi apunba thawmi singda Kanchipur amadi Thawbal gi gari parking singda campaign asi pangthokhi ngasina Imphal mayolda leiriba parking singda poster stickers campaign asi chathaki anoba chahina lakpada hena fawak khunai ama oiraknabagi damak Ari anau silakba matam asida chaksa haijanabada chahaidaba mayai kaba chinjak yahanbigano amadi inkhalakli banaha sing amadi mahiroi singgi mama mapa loinana guardian singna yauna lekai gi clubs meira paibi amadi CSO singnasu masida kupna yengsinbiu hainasu appeal tawrakli Thawbal District Chamber of Commerce and Industry TDCCI na puthokpa lagliba chahi lising ani kun humdoi gi calendar ngasi haunabi matung inna Thawbal gi Deputy Commissioner AHANTHEM Subas na phongkhre DC Thawbal gi Conference Hall da pangthokiba thoram aduda Thawbal District Chamber of Commerce and Industry gi General Secretary Puyam Surchan President Dr. Ningombam Sarat Chandra Organizer Secretary B Surchandra Sarma amadi atai maru oiba thawmi sing saruyakhi Calendar phong bagi thoram aduda DC Thawbal A Subasna Thawbal District Chamber of Commerce amadi Industries na Thawbal District manungda Commerce amasung Industries ki lamda hena chawkhatba thabak kaya tawduna anauba entrepreneurs kaya namjing lamtakli masimangna district asi commerce amadi industry gi lamda anauba half ama oihanba ngamba oirasanu haina so phongdokhi Tha ama OPD free oibada natana hidak langthaksu chada yangkhai discount oigani hainasu Health Plus Hospital and Research Institute ki anowa managing director Rajesh Pichi Mayum na haikri Imphal East ki Porampat Thawan Thabat Leirakta Leiriba Health Plus Hospital and Research Institute ki hanagi managing director Amar Khan masagi condition na maram oiraga hospital asidagi fam thadokhibaga loinana Rajesh Pichi Mayum da fam asi sinabagi thoramda wafam asi phongdokhibani Gaini General Medicine Dental Eye Pediatric na chingba anaba makhal yengliba hospital asigi MD gi
fam sinabagi ngasi hospital asigi pangthokiba thoram amada hospital asigi advisor Nazir Odin Khana mathau taba che chang singsu anoba MD Rajesh ta sinaki nauna hospital asigi MD gi fam pariba Rajesh na hanagi MD na hospital asi ningchina ngak senduna thamlambagum makhata na mahak na sungak sengani haiki loinana fam asi parakpagi miyamda tha ama chupna free OPD ohenbada natana hidak langthak singsu chada yangkhai tahanduna fanghanna honagani haiki hospital asida jat bizat laira anang khaidana mioiba khunai asigi mateng pangani maru oina hospital asina khetrigau AC da leibana kendra asigi miyamdasu hospital asi na mateng pangani haiki amaramda leiriba haksel ga mari leinaba card khudingmak hospital asida chatnaba amadi activate tawrana basu khanare athubada chatnaragani haina makhata thajaba pikhibaga loinana hospital asigi watliba specialist doctor sing amadi awat apa khudimak athubada menkhatnaba amadi Manipur gi mapandagi specialist doctor sing su hospital asida fanghanana ba hotnagani haina su fongdokhi COVID-19 gi anoba variant ama oiriba BF7 asi malem pumbada sandorakliba asidagi ngakthoknaba international flight ta chathok sasin tawriba passenger singna RT-PCR test tawduna report adu departure gi mangoinana air suvida portal da thagalaknaba khangankhri passenger sing maru oina China Hong Kong Japan South Korea Singapore amadi Thailand dagi India da lakpa mioi singna hairiba RT-PCR test asi pung Hofu tara nithoi faubagi manungda tawduna report thagalakadabani hairi amaramda hariba chatna kanglon asi lakliba January gi tang amadagi chatnaba hauragani hairi khokpum lambi gi longsai part 3 tubung village manakta thokiba laibak thiba bus accident aduda laikhidraba sing amadi sokpadagi hospital da layeng tuna lairiba pumnamakki mafamda development organization andro kendra Imphal East district relief fund da ngasi fauba Manipur da lairiba tongan ba school college civil society organization amadi lanai mioi kayana sel oina mateng panglakhiba adu ngasi ahumlak suba oina dawki maru oiba thomi singna laikhidraba singi yumda chatuna lupali sing tara khusinnakhri ngasigi selgi tengbang khusinabagi thoram aduda dawki general secretary Hijamayum Oken Sarma saruyakhi loinana Manipur da lairiba school college civil society organizations amadi lanai mioi kayana doctor cell gi mateng pangpirakpagi damak thagat paso fongdokhi Kaichel Manbi Battalion na IGAR South ki makhada lekhidraba rifleman Dal Bahadur Gurung amadi Nityananda Roy gi mafamda ngarang Kaichel Manbi garrison da haikat lekat tamduna ikai khunaba utkhre makhoi animak kumja lising amaga chamapan hofutara mathoida Nagaland gi Gaspani da leibak ki damak thawai thakibani ngarang gi thoram aduda battalion gi mioi singna makhoi gi mafamda haikat lekat tamduna ikai khunaba utkhi Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi chani ga nifu humdoi thingnakhre mioi chamaga marifu mangana laina asida gi fagatki amadi mioi amana laikhidre hojik fawbada laichet asina maram oiraga laikhidaba migi masing punna la manga lising kuntra chatruka marifu tara mapan oibata natana hojik India da COVID na naduna leiba migi masingna lising ahunga chatruka supna mapan oiri India da laina asidagi fagatpagi changna chada marifutara nipan dasmik nipan sino oikhi Health Ministry gi matung ina hojik fawbada laina asidagi ngakthoknabagi leiba asigi oina kro chaniga kun hena COVID vaccine kapthokre hairi laichet asina maram oiduna laikhidraba mioi asi Maharashtra dagi oiri aroibada maru oiba paw amka hana pizari Moirang Moirang phamung pun legadaba angangi oiba hospital ama athuba matamda saragani haina Health Minister Dr. Sapam Ranjanna thajaba pikri
Lengak na thokiba order chatna hanba ngamdaba haibasi lengak asigi pangdaba matawni haina MSF na akan mamaongda yaning daba fongdoratli. Amadi Thawal District Chamber of Commerce and Industries TDCCI na puthokpa kumjalising ani kun humdoi gi calendar Thawal gi Deputy Commissioner AHANTHEM Subhasna Fongkre. Pony News mi ang tabi ba mayam pumna mapu amukah na krumzari.